Mayabu Anmamukta, Kalidi Thagatchari. Mrs. Mayam with the Pulu luxury about movie singing Famina, Qalb. Movie say I'm Davida 6.4 rating Pangli. Prime Video the show 6.4 rating Pangli. Movie singing director Saju Jaya, producer PJ Babu. Movie say Malayalam love story movie Amani. Anduku movie sida Thito Hindona, Saktam Lankiva singing Marakta, Sanjay Sajif, Atira Patel, Nehana Sen, Asin Chimbani. Fari, movie worry si Taminatuna, movie worry si Fazina Tracopacity Havido, Mayam Commander Tamiramu. Movie hope we send like when a Qalb head of the policy ising Mununda, Lupsendra living in Mongasi, Upafangi. Mount Karigata ising Mununda Lupsendra Lerivino, Amazon Mahana, after left the mountain, she's driven to be Tumbi Harisibu, Karigatamudu Uripna Hapasi, Mayamna, Makata of the Kamirakani. Movie hope with a narrator Harakivasi, Karigumu Chekamana Atiada and walk by the Lefataragadi. Ujau Amasu, Mau Matam Chupada Mahaki Marumado, Adok Lemai Tatunlay, Aduga, Usi, Samudata Landuna, Petrivi Roivachidale, Aduga, Papa Tudagi, Sarga se Konkap Ani Home Jalagali Hedunherki, Usi Mamingasina, Sendra Hedunakawi, Madrisin se when a movie the Langley, movie the Queen Han Ubufangivasi, Qalb Hariban Pasi, Lighthouse Samada, Mahaki Mamalabasing Aduga Tundal Lemli. Nongalapam matam da makoi mapimol singado kanagubum huran kre khaladuna makoisu upalitabadagi makoi na tongno lakliba bike singado tongleduna asumsum lakna honarami makoina sumsum lakpa matam da adventure gi poster theater lerambagi mong ma urami mato usumna adventure gi mamai singado phatolladuna makoisu mamai tuda poster singado napsaladuna mina masak khangdana ba makoisu gari thoguna lakhi Asum Todna Makoi, Dolphin Visa Jagatu Laknami, Dolphin Visa si Makoina Riba, Mapamaduni, Mapamuda, Ahaloriba, Muslim Moibinipi, Asura Haribanapi, Laktuna, Mako the Herlivasi, Naran down Koibu, Hotel Siki Sopu, Naso Piramle, Aduga, Tong se Hantokuna Talamibsena, Kamito Ripno Hadan Herki, Mapamuda Matamda, Kalfodi and Naki, I quit the Tonga Mina Hadan Herpam Matamda, Makwiding around the Midang, you Taptan Tachalatuna, Mopsan and Makwidi. Hotel to get home to Hantokuna Chalambo Ramle. Matosumna Hotel to the Ladiba, Mahaki Mafagi, Bagamasuran and a poor created Haraki. Madui Bagado, Mapagi emotion camera Yauribani, Adu Madui Bagado, T. the Vida Mohan and Aquina, Mapom Silla Pataragadi, Naquina Pan and a teacher who had Haraki. Madudi Maquina Canary Vasi, Kavirika Hariban Padu Kala de Levangani had a Kanaraki, Madam D. Makoya Tvida Huranchi to get a book was the Mahani to Bunina. Mahana Sweden Pudu Salongani Haduna Makoina Kanara Patagi, Kavirika Tivelaki. Matosuna Kavirika Cho, Hotel Amada, Chatapu Limli. Makusun Padu Naduna, see a Pugi Bagadu Kanana Puki Hadun Herki, Havidi, Kalpogi Mapagi Bagaduni. Matosuna no Padan Herklipasi, Edi Ajmerchel Butangari, Edi Uida Padabat of Trapani. Anna, Mamaki Madam the Huranchi Tita of Mataragaso, Objecti Dr. Hadun Herki. I didn't give a pagi pagado, who ran the Hydro Mahan Heraki, Wapam Rutaro Matam da Kalpona Herlivasana. Nang Yam emotional way Mali, under the Tahu Wadan Heraki, Tobutabu Mapama the Dagin part to check it up Matamadda, Kalpona Mahabu Poga and Troki, Maduda Nangikarido, Tong to give a cardly hoping at an hare. Karigumba nang the Tong de Makada Satuna, Garidu Yam Tuna of the Pataragadi, Garidu Kanaguma Misagamana, Putra Sakrani Hadun Heraki. Tasing Havatagadi Mapagi say, Mahon Hurambo with Lemli. Madosuna Makoiso Gari to Lordana, Mapagi Malatalami. No with the two Kalpogi, Mamaki, death anniversary Tarami. Ivedi, Kalpogi Mama Sri Lake Tre, Aduga Mabantana Mahaki, Mazano Passive Mama Yagan Gola Kevani. Mabadusum Mahaki Mama to Punishing Latuna, Semitrida, Mama Goisan Lemli, Tanjada Mapamadra Kalpolaki, Kalpola Pumata Madra Somnakanda, Mapa to the Mapamaduda, Teresa Riban Pima Puyenu Lemli, Teresa so Maki. Like Trabanupagi, Hakalika Tambalaglamani, Madidi Kalpo Sumapamatra Latuna, Mapagi, Bikis Water Pyramid, Madidi Kalpon Mamma Heragivasi, Imang the Koi, Manapicona Tonga to Losalam Pakaram Mali, Madamadra, Akuba Badam Habu Pubigan, I don't know happy who I don't have a key. Mapa do Sumasan Panang was living at the Adamakta Lemli. Madidi Mavana Herlivasana, Gari do Bukara de Lemga have neither, Madramatana Herlivasana. Madu de Hangano, Madu with the Mutan and Wagatamati, Aduga Nanga Toy the Gisu and Nusijarivi, Nagi bag, Hybrid Nanga Kanamtan and Togi have at the Babagado, Ainane, Kanagum Sangam Hepuki Bataragas, Adamu Put and Lakani, Mabana Mangona Relivasi, Adu Bataragasuna Magi, dead anniversary 3 have seen on Kangibani, Karangana Lapaya the bride of Machana Padra Harki.
ꯃꯗꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤꯁꯨ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯄꯥꯒꯤ ꯀꯦꯐꯦ ꯑꯃ ꯍꯥꯡꯉꯤ ꯑꯗꯨꯒ ꯀꯦꯐꯦꯗꯨꯗ ꯐꯣꯔꯦꯅꯔ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯔꯥ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯅꯨꯄꯤꯗꯨꯅ ꯄꯤꯖꯥ ꯍꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯨꯅ ꯀꯨꯀꯔ ꯑꯃꯗ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯅ ꯁꯥꯎꯔꯤꯕꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯚꯟ ꯑꯃꯇ ꯐꯥꯎꯕ ꯊꯝꯗꯕꯤꯗ ꯀꯨꯀꯔꯗ ꯄꯤꯖꯥ ꯍꯧꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯅ ꯃꯄꯥ ꯁ꯭ꯌꯥꯄꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯁꯨꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯊꯪꯒꯤ ꯁꯤꯖꯟꯗꯗꯤ ꯅꯪꯒꯤꯗꯃꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯣꯚꯟ ꯑꯃ ꯂꯩꯕꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯁꯤꯗ ꯍꯧꯔꯤꯕ ꯄꯤꯖꯥ ꯑꯁꯤꯗꯤ ꯍꯦꯟꯃꯦꯗ ꯄꯤꯖꯥꯅꯤ ꯁ꯭ꯇꯤꯝ ꯏꯟꯖꯤꯟ ꯇꯧꯔꯒ ꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯊꯣꯛ ꯊꯥꯛ ꯇꯧꯔꯒ ꯄꯤꯖꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯜꯄꯣꯒꯤ ꯃꯄꯥꯗ ꯆꯩꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯩꯒꯤ ꯕꯤꯜ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯗꯕꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯩꯒꯤ ꯕꯤꯜ ꯑꯁꯤ ꯊꯤꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤꯁꯨ ꯀꯦꯟꯗꯜ ꯂꯥꯏꯠ ꯗꯤꯟꯅꯔ ꯆꯥꯕ ꯇꯥꯔꯦꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯀꯣꯐꯤ ꯁꯦꯝꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯗ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯃꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯎꯁꯟꯅꯕ ꯈꯔꯒ ꯑꯗꯨꯃꯛ ꯇꯤꯟꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯀꯜꯄꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯁꯤꯁꯤꯂꯤꯗꯨꯗ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯑꯩꯕꯨ ꯚꯤꯖꯥ ꯑꯃꯇꯪ ꯄꯤꯕꯤꯔꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯕꯤꯔꯛꯑꯣꯗꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯃꯗꯨ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯈꯣꯏꯒꯤ ꯅꯅꯦ ꯇꯦꯔꯦꯁꯥꯅ ꯅꯪꯕꯨ ꯀꯟꯕꯤꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯚꯤꯖꯥ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯗꯣꯔꯤꯕ ꯑꯗꯨꯒ ꯅꯗꯣꯝꯆꯥ ꯁꯤꯁꯤꯂꯤꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯊꯥꯔꯦꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯗꯣꯝꯆꯥ ꯁꯤꯁꯤꯂꯤꯒꯤ ꯚꯤꯖꯥ ꯑꯗꯨ ꯑꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯁꯨ ꯌꯥꯔꯦ ꯃꯗꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤನ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯕꯨ ꯚꯤꯖꯥ ꯄꯤꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯑꯁꯤꯗ ꯏꯇꯥꯂꯤꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯂꯨꯍꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯚꯤꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯄꯨꯔꯗꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯒꯦ ꯃꯗꯨ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯅꯪꯅ ꯄꯄꯨ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯔꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯜꯄꯣꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯜꯄꯣ ꯑꯁꯤ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯗꯨꯅ ꯑꯥꯎꯠꯁꯥꯏꯗꯇ ꯁꯦꯇꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯀꯜꯄꯣꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯀꯌꯥꯃꯔꯣꯝ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯒꯥꯏꯗ ꯑꯣꯏꯗꯨꯅ ꯆꯠꯂꯨꯔꯁꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯃꯈꯣꯏꯒꯤ ꯒꯥꯏꯗ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯝꯇ ꯐꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯜꯄꯣꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯔꯗꯨꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯐꯣꯔꯦꯅꯔ ꯅꯨꯄꯤꯁꯤꯡ ꯂꯥꯛꯄ ꯑꯗꯨꯕꯨ ꯋꯥꯎꯀ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯜꯄꯣꯁꯨ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯀꯜꯄꯣꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯗ ꯍꯧꯖꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯕꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯤ ꯅꯨꯄꯤꯗꯨꯁꯨ ꯕꯣꯜ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯉꯛꯂꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯜꯄꯣꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯉꯛꯆꯥꯟꯅꯔꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯀꯜꯄꯣꯅ ꯑꯩꯒꯤ ꯃꯤꯡ ꯀꯜꯄꯣ ꯀꯧꯏ ꯂꯤꯑꯣꯅꯥꯔꯗꯣ ꯀꯜꯄꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯑꯩꯒꯤ ꯃꯤꯡ 이자벨라 ꯐꯩꯅꯦ ꯅꯪꯅ ꯃꯤꯡꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨ ꯐꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯀꯜꯄꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯜꯄꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ 이자벨라 ꯂꯥꯛꯈꯤ 이자벨라ꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯀꯜꯄꯣꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯐꯣꯇꯣ ꯀꯥꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯑꯁꯨꯝ ꯈꯪꯅꯔꯛꯈꯤ ꯑꯁꯨꯝ ꯈꯪꯅꯔꯛꯇꯨꯅ 이자벨라ꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯜꯂꯝꯃꯤ ꯍꯧꯖꯤꯛ 이자벨라 ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯤꯟꯅꯔꯛꯂꯕꯅꯤꯅ ꯀꯜꯄꯣꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ 이자벨라ꯁꯨ ꯏꯟꯅꯖꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯜꯄꯣꯒꯤ ꯃꯄꯥꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯁꯦꯟꯅꯗꯕ ꯇꯥꯔꯒꯗꯤ ꯑꯥꯗꯒꯤ ꯉꯧꯕꯤ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯅꯨꯄꯤꯁꯦ ꯑꯁꯤꯅ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯃ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯃꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯜꯄꯣ ꯑꯃꯁꯨꯡ 이자벨ꯁꯨ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯦꯗ꯭ꯔꯤꯛ ꯀꯦꯟꯗꯥꯜ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯣ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯝꯂꯝꯃꯤ ꯐꯦꯗ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯀꯜꯄꯣꯅ 이자벨ꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯐꯦꯗ꯭ꯔꯤꯛ ꯀꯧꯕꯅꯤ ꯑꯗꯨꯒ LP ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯦꯗ꯭ꯔꯤꯛꯇ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯜꯄꯣꯕꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯊꯣꯔꯛꯈꯤ ꯃꯗꯨ ꯀꯥꯜꯄꯣꯅ ꯃꯁꯤ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯥꯛꯂꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯀꯣꯏꯃꯤꯟꯅꯗꯨꯅ ꯂꯥꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯒ ꯀꯥꯜꯄꯣꯒ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯀꯥꯜꯄꯣꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯤꯒꯤ ꯁ꯭ꯋꯤꯁ ꯅꯨꯄꯤꯁꯤꯒ ꯁꯨꯃꯛ ꯑꯗꯨꯃꯛ ꯀꯣꯏꯃꯤꯟꯅꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅ ꯕꯕꯥ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯍꯟꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯁꯤꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯗꯨꯅ ꯁ꯭ꯋꯤꯁꯇ ꯆꯠꯂꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯗꯕꯅꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯂꯥꯄꯤꯗ ꯑꯩꯅ ꯂꯥꯏꯠ ꯍꯥꯎꯁ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯂꯩꯇ꯭ꯔꯣ ꯃꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯆꯠꯇ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯇꯥꯜꯂꯗꯨꯅ ꯑꯩꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯁꯤꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯡꯕ ꯌꯥꯏꯅ ꯀꯩꯗꯧꯕꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯣꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯔꯦꯁꯥꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯜꯄꯣꯅ ꯇꯦꯔꯦꯁꯥꯕꯨ ꯀꯧꯗꯨꯅ ꯑꯟꯇꯤ ꯇꯦꯔꯦꯁꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯕꯕꯥꯁꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯧꯔꯒꯅꯤ ꯂꯥꯛꯏꯁꯦ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯟꯅ ꯀꯔꯝ ꯀꯥꯟꯗ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯪꯕꯨ ꯉꯁꯥꯏꯗꯩ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯗꯨꯗ ꯇꯦꯔꯦꯁꯥꯅ ꯃꯥꯅꯗꯤ ꯑꯩ ꯊꯤꯔꯤꯕ ꯀꯔꯤꯒꯤ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯜꯄꯣꯁꯨ ꯃꯄꯥꯒ ꯇꯦꯔꯦꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯊꯝꯃꯝꯗꯨꯅ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯗꯤ ꯉꯛꯆꯥꯟꯅꯔꯗꯨꯅ ꯏꯀꯥꯏꯗꯨꯅ ꯂꯩꯖꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯦꯔꯦꯁꯥꯁꯤ ꯎꯈꯤꯜꯂꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯇꯦꯔꯦꯁꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯁꯤꯁꯤꯕꯨ ꯀꯣꯔꯠꯀ ꯆꯠꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯇꯦꯔꯦꯁꯥꯅ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯁꯨꯇꯤ ꯑꯣꯏꯗꯨꯗꯤ ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯕꯅꯤ ꯑꯣ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯀꯥꯜꯄꯣ ꯑꯃꯁꯨꯡ ꯏꯖꯥꯕꯦꯜꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯔꯕꯅ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯖꯥꯕꯦꯜꯕꯨ ꯀꯧꯔꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯜꯄꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕꯒ ꯂꯣꯏꯅꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯀꯅꯥꯅꯣꯝꯅ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯝꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯔꯤꯕꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯜꯄꯣꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇꯒ ꯆꯨꯞꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯁꯛꯅ ꯃꯍꯥꯛꯅ ꯐꯖꯔꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯇꯨꯝꯆꯠ ꯍꯦꯛ ꯃꯥꯜꯂꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯏꯖꯥꯕꯦꯜꯂꯥꯅ ꯀꯥꯜꯄꯣꯕꯨ ꯀꯧꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯏꯖꯥꯕꯦꯜꯂꯥꯅ ꯃꯍꯥꯛ ꯑꯁꯤ ꯁꯔꯕꯅ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯃꯊꯪ ꯊꯥꯗ ꯑꯩꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯜꯄꯣꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯏꯖꯥꯕꯦꯜꯅ ꯀꯥꯜꯄꯣꯕꯨ ꯁꯔꯕꯅꯗ ꯃꯍꯥꯛ ꯑꯁꯤ ꯇꯨꯔꯤꯁ ꯒꯥꯏꯗꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯦꯂꯥꯄꯤ ꯀꯣꯏꯕ ꯄꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯔꯕꯅꯟꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯔꯦꯠ ꯑꯁꯤ ꯈꯔꯗꯤ ꯃꯉꯣꯟꯗ ꯇꯥꯕꯤꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯩ ꯄꯣꯟꯗꯤꯆꯦꯔꯤꯗꯩꯅꯤ ꯑꯩ ꯃꯐꯝ ꯑꯗꯨꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯟꯗꯤꯆꯦꯔꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨ ꯀꯣꯏꯕ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯅꯟꯗ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯏꯖꯥꯕꯦꯜꯁꯤ ꯄꯣꯟꯗꯤꯆꯦꯔꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯕꯅꯟꯒ ꯍꯥꯟꯅ ꯊꯦꯡꯅꯔꯗꯨꯅ ꯁꯔꯕꯅꯟꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯅꯨꯡꯁꯤ ꯂꯥꯟ ꯊꯥꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯑꯁꯤ ꯅꯨꯄꯥ ꯑꯁꯤ ꯂꯣꯏꯔꯦꯗꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯐꯪꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯀꯥꯜꯄꯣꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅꯁꯨ ꯎꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯁꯨ ꯃꯇꯥꯡ ꯆꯥꯅ ꯀꯔꯦꯝꯅ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯏꯠ ꯍꯥꯎꯁ ꯑꯃ ꯁꯥꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯂꯥꯏꯠ ꯍꯥꯎꯁ ꯁꯥꯕꯒꯤ ꯄꯔꯃꯤꯁꯟ ꯑꯗꯨꯁꯨ ꯂꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯑꯃꯇꯪ ꯉꯥꯡꯅꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥ ꯑꯗꯨꯒꯤ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯀꯥꯜꯄꯣꯁꯨ ꯃꯍꯥꯛꯀꯤ ꯚꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠ ꯁꯣꯡ ꯁꯍꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯏꯁꯩꯒꯤꯁꯦ ꯀꯨꯜꯂꯛ ꯁꯨꯔꯦ ꯑꯩꯅ ꯁꯛꯏꯁꯦ ꯀꯌꯥꯔꯛ ꯁꯛꯄꯨ ꯍꯥꯏꯔꯤꯕꯅꯣꯕ ꯄꯦꯟꯗ꯭ꯔꯤꯕꯛ ꯁꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯜꯄꯣꯗꯤ ꯌꯨ ꯊꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯨꯔꯥꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯣꯇꯣ ꯑꯃꯗ ꯂꯩ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ
mahana mafam da lei katu lei be mong urba matamda kalpo gi mamana bamna nara to do kadu no haiduna hakpa matamda si sa pogi mamani kino madra mamana baduna marak le basna makti aseng mama masuna tana haiduna asuna na lai khuram jari beturi are mata ba habdo ke madigi sona kanda kalpo so mathayan saradna terasa anthi gi manakta lakhi terasa anthi nare kalpo nang lai ngondagi pukhi basen pham masi kyam yam le habesibu nang nising bangam lebro madra kalpo na as ine aisu Isabel koina wohana da paisa singa do loina mangan kre ado matang sana ai nangol dum singake masi wafam se ko baba dir tambi gnu ko matang hapta da so singeba wafam se ham da kalpo so wafam madri tholaki kalpo na wafam madri tholapa matam da mama na bamna phone da wai sana do le mai monga mama na upjaba phangi mama na badu le wai sana ri basi ma ke to mama na bamma gani makhoi gi paisa tan be aba thabaga ma leiri haiduna pau pirakpani kalpo tholtun hare kanai phono as tripod gi phone ba ma nang wai ta sana ge na haibni se phone payo madigi kalpo le phone to pai tripod kadawre as yamna sawbudi lam lere som la kan gi thuni pokki gi thongma adu dam dalaw mafam madura makhoi salaki mafam madura makhoi u madi yendro lemi udri yendra makhoi na wai sanari basi kaino ne haiso asi phana bai damakta lupa lising manga pini ba asi mena hai bokse du natro madam mama na bam hare ai aroi daragadi asi akoina naphoi ulaga ponam da hasan siro mafam madura anga nupa masa ani masalerami makhoi na ragli basi masi akoi gi dilni akoi da sinara pathabangni adu bokse ga se akoi ni hana hana so ubani adu ga sirleri bokse ga se aseng ma mena hari bokse duni nupi duna akoi da siu se se pha pata gadi lupa lising manga pini hai duna harakpani makhoi ni sujoi choidana pini hai madigi kalpona re asungum bokse ga se pha pati akoi gomba macho men gangura to gada thabangni ni tanjadru mafam madada ahaloraba muslim nupi mlai manare akoi na maga si yokjarakli basi phanadi yamna kuirabani mafam ase anoba jaga ga oibane nahangai di mahaga si thadolu bataraga su masana masagi pona du maksang jarakpani adubu ngasi di halawa ba yadre madigi di mamana ba honestly live ba tripolis na harakli basna kaito khanbi ganu da makti uchi phabi thabausi tawgani chalo chalo haruso mother kalpona kaino ne ai phawalo nang haisibo madigi di nupi don hare kadang thubiro nata da de kwang na soina chino chaki patare madigi di kalpona mamana badu side na badu thurei kalpona mamana badu harakli basna hai nang mungawbo asuyam wangbu usidai mataw karam ka thuribno mother mamana badu harakli basna nangbu Isabella gi damakta di yubi babi mathata ka kadana yubi ga yam helakhe bataine aduga yu sidadi paisa phaw phagdribani hoine adubudi chumba madigi di mamana baduna nupi dro chalaga harakle basi madam midi ani khadanga piram madigi di mamana baduna kalpo bo namdana udra kahalami udra mahasu tabdi tabdi kakle madigi matunda kalpo so uchi gadik manada changchalai asum changchalakhi mena haribu se gasi wangam hai maramaduna uchi gaduna tumbi haduna karoki haibadi charang haibani mafam madura masang mata uphasabi muslim nupi ma chalapai mong ase ekhoina uba phangkhi nupi aduna baba chalaktuna mafam adada pinku haduna koilaw lorpagi khonjalama somna kana kalpona tarduna masu yengtholui nupi tu su lei palai dana uche gadung manakta hathu hathu chalapai mong adu makoisu yamna ngakni yengjarami nupi aduna mafam adura laktuna piku tarakanu ko haduna lorki matawudura somna kanda kalposu khangladuna uduri natharaki matawududa mafam adura leriba mi pung kudibak loina pakanaba habda waiki madigi mafam adura ambassador kari ama lakpai mong ama mama ga machaga duna urami matawudu uraba matamda makoisu mafam aduragi yamna pakana chenki karigidamukta chelibano habase mayana makata ba kambirakani makoina hek chenkhraba matungda somnakanda kalposu ududagi ising aduda pup long tasalame numidang ore numidangi matamadura mayimna mapadusu yungoduna sumleigi matamadura tumbi haduna uchigatuna palapai khonjala mata bagi mong amada masu yamna ngakladuna hai maksibu hobjikan nasi foreigner singa si yumda support pa hor bjalani somna kanna kalpona uchegadu ko wai sanaduna namu kari janingi bano kai lamli bano haduna nan bidru leramagi mong amma mahalo thong hangdorpa matamda mapa drurami kigunu koi babani haiduna kalpona uchegadu hajarami mapa dur changatuna hai nangdi ucheglu bagi wakalun ga sibo karam kadagi la pa hori bano madura masana paduna bawa loining bagi loi banatida business ama tawbagi matangda paisa su phangni tawbani ado mase hayeng yong thokrake madigi uchegaduna tumbi haduna sumsum haduna lebai mong adu taruba matamda mapaduna karigno masigi uchega sina charang taw leisina madagal pura padare
Bapak sama itu, mapan lagi carang aman hidung pagi faro. Mai sih salah mira kanum tahu mali. Mana mapan hari. Nanti karena dapat nama apa sih nggak tuh gie. Sana batang nama tuh hundur dari. Aduga houses na mundu bidang da. Sigi ucek sigi dalam tak aye carang paduna nanti na tahu pudun lak tari le. Masih sang lama ya mali. Aduga ayuk teh suka besar mali. Carang aman ini nggak dia haru. Carang sih sam cani na tuh di mai mah ucap tandong mandi. Atau ikan mai kena. Masih 파전을 뭐 두지 보여달라봐. 아두가 파전을 떠올가 마살라가 사이라가 비어가 떠오가 타디 파나 보하오니네. 아두 덕사이브로 마땅한 세례 question 시 센서케. 손나간는 동안라본 마탐다 갈포수 제가도 보여나 배다무다 온라인다 advertisement camera 피라미. 마디기디 미 camera 스모거나 폰 떠오더나 마멀시 타비유 하이든 내려미. 단사도다 마코기 매용기 도어벨도 킹하키. 마바도 하이바 마탐다 마하티 washroom delay nang yung so hadil mapadam laure madigi ma so pale traduna mapal tholokuna yelu matam dadi mafam maduda angang nupa machani du lepton leramle angang nupa machani du lepton le mai mong adu urba matam da ai nakoi di mafam se ka dawla liba kai pame tanza du mafam madura khone mama thak to khiba muslim nupi macha du lalame nupi du ma ke phone adu buthol laduna harak liba se OLX da uche ga sige advertisement na sinang na hablibra madakal pona kaino ne o hoi ina hablibni madan nupi duna adu mase ai gu chini kaino mada kalpuna re nangi kamai oriba aina wana udur kakhale adu du go usiga si wana phajare aduga nangna aibu hanna yengam dabida mafam maduri chinki bantro aduga aisu ising da sale adu da khangdi nupa lising tara potho aduga usiga si pur sakro madrak nupi duna harale basna adu ai khoina yana khibati sunada kilpal sing manga natro mada kalpuna madugi deal di ngarang phakti lerami adu yung soli bu kholi bami am singa sigi pasana kana pidriba adugi ni lising tara haise maduri nang su heman ro haduna piduna re madura kalpona kargi hemamno adu ta khangdi edi yolani aduga OLX ta mi manga na ngonda pau pire aduga ohum amudi wai sanara bani madunu piduna harali basna aidi aduga am sempam dudi engola sulai julaitana madru kalpona o pasali tieba adu nangol hojik kay orino madunu piduna harali basna upali sing tare ra muti yaungani mada kalpona sing tare ra ba khara budi mangdi mangi do parise kasu kai di piro nupi duna paisa da bothok tuna pirami paisa da loroba matung da kalpo su imung da sangi duna ma su paket amada usiga du habla duna nupi dura sinarami madai ri kalpona parine ama buiro ado nangi naming na kai goba wafam da taru ba matam da somna kanda nupi duri so duna wafam da lagi kalpo da hanna yegam da vida mahaki usiga du por duna chalami madai ri angan pa maja ani duna nupi du sakhaba matung da amo kadole akhoi commission ni kari commission swari che cross lo haduna mahal nu pamsa senga du bo mafam madri tan to ke khande khoi su dati model lo ni haduna ma khoi su mafam madri chen ke madagi di mathangi ne mita manmuti hariba superstars ke film ma mafam madra kablami mafam madri leiba mi singa du mamuti ki fan ga to oibana mafam madri yamna chawba festival ma komna film ka ba do celebrate to le rame madagi di mafam madda rina hariba ne pi du sulalami Rina hari banu pise kalpo ki mama nabi ni aduga kalpo ki mama nabi singa aduga su tinarami madagi di mafam adu leriba mama naba mana kalpo da hai bhai nangi na hangi ufche ki nabi duni ne sidi masak pu yana phajari ne kalpo su nabi du buruba matam da pungsum sumba hai bada waiki mahal nabi du da mifam hongdana duma kyung jarami madagi di kalpo ki mama naba na rina ki manata latuna rina da harak liba se angona ticket mari le aduga aingonda yauri bide kana sega koi puna film yong rasra malasoma kana kalpo ki mama na bamno uraduna yung asinu pas na khoi tikera se nupi singa si somana bai dhamakda makoi la pi du to si yung tanja da ri na na de basna yare akoi ne na koi ki tikke ga du phamjadre akoi thokpa ka jeru rage rina na nupi du ki makoi du samna duna tikke counter du ki mara da puduna sakhe bai mong ado somna kana kalpo so nope tau jara duna aduma kyang jadun le jerami madagi di mama na bata so kalpo ki mara talai mata kalpo na hare ai nang na mukoi da ticket ki offer pi ru bado reject to bira bro nungai ti ne kai din la ai di mukoi da sum hello hai ga du chapne haduna mama na badu khamjare madagi di rina so ticket ni haduna changa pum matam da somna kanda ladies ki ticket counter to houseful haduna tharapai mong adu urba matam da mukoi to phobla phang khang da bai do ware madagi di rina na mama na bi singa dara nakoi kam da khangan se ai ticket do yana bakai drum no roge lem ko hadra mahso kalpo ki mara talakhe madigi di na so pleko ki mara talai pleko noi ticket to akoi pi be ga ro
Kadaba Yaritano, Pitol Ricadroge, Kalpo ticket on the Pibicose. Madame Manabam had a listener. I quite in a queen as I pick it up a ticket at the day, no queen of palm, they hadn't helped to that. Me at over the Pitocrene. Koino, young Kurusunati, knowing that something the pyramids of my table. As Renadi wanted that. Pilamasi, Malmuti, Filamoy, Marina, I'm to sit by Dugini. Mother Plicon Harrison, bye. Ticket at all, Bibicro, I look up a shadow, IPS Pirage. Madame Manabam had a listener. You won't yare. Nangi tiki Pashado Hana Piraco. Mother Rinana Calpotare. Calpo, us, Nation Wakiri. Young one permission from the Pilamasi Yangani had a luxury venny. Ticket of the areas of Buba. Madi Calpon and Peter Young Ladra Harrisna. Parinarina. Ado ticket say Pew Hightar to Pirage. Ado Nangina Manabi and Obise. Mao and Taro. Aduga ticket say Mao and Hilura. Alutari Pige. Mother Rinare. Kainu by Naxe. Moment I'm called it. Mother Calpona. Mahara low out to the IDP ye. Mother Nasus Haudana. Pinning a pew ping the two. Salare. Performance a hammer Mahaso, Mamanabi singer to Gimana Lake. Madidi Nasus Haudana, Mamanabi singer to Gimana Lake, Amazon, repeated Harry. Us, Moin I say, the girl say, Nana or no low law ye, or to the piggy and at the beer ye. Madidi Sonakanda Calpo, Musum, Mamanabi singer to Voice and the River say. Nambu, a single piece there, Nauzum talk there, Aduga, the guest to lay even, Kopi talk to the bro. Madame Manabam Harry. Oh, Quiras Kumar say, I know the piece Ulbomata the Punga Okre. Aduna. Impressed on the way of the Mahans, my Dorsi. Some are canary in Harry. Yen to Sotoslo, Saraslo. Us, Adugi the Motabo. Say I don't say Hadana, no Pidu throw to the Calpo in Latlay. Mandiri to Pidu Latuna, Calpota, taking the woo, Pipi Viaga. I say, Mafumasida, Yam no one lost everybody. You must so harem a day. No one to the Pilamium Golak Savani. Amuhana Masikitanzasi, Pangani has to touch a day. Mother Calpona, Parine, take it to the Pira Giva, although Nagina Minakova. Mother Peter had a livasana, I mean, to be going. I with the Charang have the knee. Masai Uchigaduna, Hajeri but the Charang or Andre. Mark him a put to Bibu Mahana Kobja boy to let me. Madi the Calpona, Pigose, take a singer to Hadron Harry. Madame Mana Singadra, Yaudi me by. Wapam the Tarabatan, to Miss Mahaki Baker the da, whom the little Pashapo to the Picket of Matamda, a Bishapiki Hadron Harry. Wapam the Damatam the Calpona, Pashaget Hoyna Traka with Dida. Masiki ticket a city, Mamal Pirga Legate of a ticket a day. Adonanga say Mamuti Fenro, Muda to be so hoy had Harry. Wafama to Taraduna marks of Wafama to the gate ticket to Python at Moshaki. Mother would son Lakanda, Calposo, Momo Noxetana, Havanatana, Maho Palikide. Mother Mamma Singadra Calpoda, Monanga City Pragatanico Haitana, Makosu, Pilamium Balami. Holman to the Plico Haripa, Calpo Gimana of the day, Renu Haribin Peter and Observani, Maramadana, Marty Renu Gimata for me. Renew the Mahana, Poconsaga had an Hapomatam, the Sonakanda, Renudi, Yam Hanada Bimo Monami, Mamma never sing on the so, Mamuti Tolapadu Yingu Lerami. Madagidi, hold at the Mamutiki, Aham by appearance of Umatamda, Wapamadu Lerami missing a do celebrate on Rami. Madagidi, Calpo Amazon to Bigi, Punsita, to be similar Pauri, Makway film in Madame Mapamaduda, Gunda Oitoba, Nupani Mapamadu Lalami, Makway in a voice and the Lalivasi. Acquiring a Tana Lam targeted Pilamasing a Tani Yamani. Although Mamuti Tropogado in Misto Matara had an Harry. Kadopigi, Misto, we was to know, Pilamasi, Muhana Gafala Gallery Haduna, Mokoni Wise and Lalami. Mokoi Punala was a Mokoi Marini, Matosuna Mokosu ticket to Piratuna, Pilamatu Ying and Changai. Mokoi ticket to Piratuna, where Kai pumped no hydro Hapomatamda. Pumping was Oga Ameta the Pamuadana, ticket Calipula Padre Harry, Maduda, Mokoi Harifisana. Together to the quick sit number 11, Madu sit at the Peter Bear of Hedonary. But the Naquidi Ting La Vanina, Naquick sit at the Mina Pams and Cray, a hammer like a Pambiru of Hedonary, Adobo, no passing to Yavaco Balekide. Mato the Moquin no part of Purami. Madu Moquin had only say, a quick sit number 2 pew, I have the quick sit at the pew, Madu Matunda, Pilamasemocote and one at Thagatchari, or Pomus Hydra Mocoso Filamium Changay. Madu the Moquin H. Mamada, Mamma Bamada Mahana. The Tariba projector like I say, as you could so, as you mutalo hadn't Harry. Mamma of the Sumaki for the Lotolatuna, projector capturely by Makuna to Maki for the Lokumjalami. Matodra Mafama labor missing at the day, I'm sounding by Abdurami. Kainon to reside in a Hapomatamda. Pilamasi Makoti and the Kakpatam Haduna Haraki. Makuna projector give a mind to Kumjami Mong and Urbamatamda. All the maid Halaki, Madagidi, Kalpo Mamma Singadra. P. the Loto hadn't Harpomatamda. Kadawilo Tripa, Pilamasi Makoti and the Yangadabani. I could so ticket a Sipisapia to Lady Veni. Otherwise, I could sit Pau Bibi the Hadun Harry. My father labor missing at the Mahapoching Toko had an Aquila or a K. Kanaguma Misagamtana, I wanted him.
ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯦꯡꯕ ꯇꯥꯔꯒꯗꯤ ꯅꯀꯣꯛ ꯀꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯜꯄꯣꯒꯤ ꯃꯃꯥꯟꯅꯕꯅ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯗ ꯑꯁꯤ ꯅꯨꯄꯥꯁꯤ ꯆꯤꯡꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯄꯥꯗꯨ ꯆꯤꯡꯊꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯈꯨꯜ ꯍꯜꯂꯛꯀꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯥꯜꯄꯣ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯐꯨꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯅꯔꯛꯈꯤ ꯀꯥꯜꯄꯣꯒꯤ ꯃꯤ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯀꯥꯜꯄꯣꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯐꯨꯅꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯐꯨꯅꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯈꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯪꯐꯨꯗ ꯐꯨꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯐꯤꯂꯝ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯐꯨꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯐꯨꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯎꯔꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯐꯨꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯅꯕꯁꯤꯡ ꯑꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯀꯥꯜꯄꯣꯕꯨ ꯐꯥꯔꯝꯃꯤ ꯀꯥꯜꯄꯣꯕꯨ ꯐꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯥꯜꯄꯣꯅ ꯁꯥꯔ ꯈꯟꯅꯕꯁꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯨꯝ ꯍꯧꯔꯛꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯍꯪꯉꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯗꯤ ꯌꯥꯝꯅ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄ ꯃꯤꯅꯤꯅ ꯐꯨꯅꯕꯒ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩ ꯃꯔꯥꯜ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯀꯥꯜꯄꯣꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯨꯅ ꯀꯥꯜꯄꯣꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯂꯝꯗꯦ ꯃꯗꯨꯒꯤꯗꯤ ꯊꯨꯝꯕꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯖꯗꯕꯅꯤ ꯈꯟꯅꯕꯁꯦ ꯃꯈꯣꯏꯅ ꯍꯧꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯈꯟꯅꯕꯁꯤ ꯀꯥꯜꯄꯣꯅ ꯍꯧꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯥꯜꯄꯣꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯍꯧꯔꯛꯈꯤ ꯍꯣꯜ ꯑꯗꯨꯗ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯥꯜꯄꯣꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯀꯥꯜꯄꯣꯗ ꯅꯪ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯟꯅ ꯆꯩꯅꯕꯗ ꯂꯣꯏꯔꯦ ꯈꯟꯅ ꯆꯩꯅꯕꯗ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯨꯝꯕꯤꯁꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯥꯈꯠꯆꯔꯤꯕꯁꯤ ꯃꯄꯥꯅ ꯃꯍꯥꯛ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯅꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯞꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯑꯦꯝꯕꯥꯁꯦꯗꯔ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯏ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏꯅ ꯑꯦꯝꯕꯥꯁꯦꯗꯔ ꯒꯥꯔꯤ ꯑꯃ ꯎꯔꯗꯨꯅ ꯀꯤꯔꯗꯨꯅ ꯆꯦꯜꯂꯤꯕꯗꯨꯗꯤ ꯃꯄꯥ ꯂꯥꯛꯂꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯅꯤ ꯁꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥꯅ ꯄꯥꯎꯁꯤ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯆꯥꯅꯨꯄꯤꯅ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣꯅꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯕꯕꯥ ꯀꯣꯂꯦꯖ ꯆꯠꯂꯨꯕꯅꯤ ꯐꯔꯦꯅꯦ ꯅꯪ ꯀꯣꯂꯦꯖ ꯆꯠꯄꯗꯨꯗꯤ ꯑꯌꯨꯛꯇ ꯆꯠꯄꯅꯤꯗꯅ ꯑꯗꯣ ꯅꯨꯡꯊꯤꯟꯗ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯕꯕꯥ ꯔꯤꯅꯥꯒ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯔꯤꯅꯥꯒ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦꯅꯦ ꯑꯗꯨ ꯅꯪ ꯔꯤꯅꯥꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯕꯕꯥ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯣ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯄ ꯑꯗꯣ ꯀꯅꯥꯗꯒꯤ ꯑꯌꯥꯕ ꯂꯧꯔ ꯆꯠꯂꯤꯕ ꯅꯪꯗꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥꯗꯨꯁꯨ ꯊꯣꯛꯂꯛꯏ ꯅꯪꯒꯤꯁꯤꯕꯨ ꯅꯃꯥꯗꯒꯤ ꯑꯌꯥꯕ ꯂꯧꯔ ꯆꯠꯂꯤꯔꯣ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯃꯥ ꯂꯣꯟꯁꯤꯜꯂꯒ ꯅꯪꯅ ꯑꯌꯥꯕ ꯄꯤꯔꯤꯕꯅꯤꯅ ꯃꯍꯥꯛ ꯆꯠꯂꯤꯕꯁꯦ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯣ ꯁꯣꯗꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯪꯅ ꯃꯥꯕꯨ ꯀꯣꯏꯊꯥ ꯊꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯒꯤ ꯍꯛ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯅꯥ ꯄꯤꯈꯤꯒꯦ ꯅꯪ ꯑꯁꯤ ꯃꯃꯥꯅꯤꯒꯗ꯭ꯔꯣ ꯃꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯊꯨꯝꯕꯤꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯟꯖꯔꯝꯃꯤ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯟꯖꯔꯛꯇꯨꯅ ꯂꯣꯠꯆꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯅ ꯃꯃꯥꯗ ꯐꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯔꯦꯅꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯀꯣꯏꯊꯥ ꯊꯥꯔꯤꯕꯅꯤꯅꯦ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯕꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯌꯥꯒꯅꯤꯅ ꯇꯧꯔꯤꯕ꯭ꯔꯣ ꯊꯥꯏꯅ ꯅꯪꯅ ꯇꯧꯈꯤꯕꯗꯨꯔꯕ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯇꯝꯕꯤꯔꯤꯁꯦ ꯀꯔꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯇꯥꯔꯒꯗꯤꯅꯦ ꯅꯪꯕꯨ ꯍꯥꯠꯀꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯊꯨꯝꯕꯤꯗꯤ ꯌꯥꯝꯅ ꯀꯤꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯍꯥꯞꯆꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤꯁꯤꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯥꯜꯄꯣꯁꯨ ꯐꯣꯔꯦꯅꯔ ꯀꯌꯥ ꯃꯔꯨꯝ ꯌꯨꯕꯤꯒꯤ ꯊꯧꯔꯤ ꯁꯥꯕꯒꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯃꯈꯣꯏꯕꯨ ꯀꯣꯏꯕ ꯄꯨꯕꯤꯔꯛꯑꯝꯃꯤ ꯀꯥꯜꯄꯣꯅ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯗ ꯊꯧꯔꯤ ꯀꯔꯝꯅ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯤꯅꯨꯁꯨ ꯂꯥꯛꯂꯝꯃꯤ ꯔꯤꯅꯨ ꯂꯥꯛꯇꯨꯅ ꯀꯥꯜꯄꯣ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯕꯛꯀ ꯇꯧꯔꯕ꯭ꯔꯣ ꯃꯗ ꯀꯥꯜꯄꯣꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯁ ꯀꯣꯂꯦꯖꯀꯤ ꯏꯟꯇꯔꯟꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯎꯆꯦꯛꯀꯤ ꯅꯨꯄꯤꯗꯣ ꯂꯥꯛꯍꯧꯔꯕꯅꯤ ꯆꯠꯂꯣ ꯎꯅꯔꯨꯔꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯤꯅꯥ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯀꯥꯜꯄꯣꯁꯨ ꯃꯍꯥꯛ ꯐꯣꯔꯦꯅꯔ ꯀꯌꯥ ꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯄꯨꯕꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤꯌꯨ
ꯑꯗꯨꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯨꯝꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯗꯒꯤꯗꯤ ꯊꯨꯝꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯜꯄꯣ ꯆꯪꯉꯦ ꯍꯥꯏ ꯃꯗꯨ ꯊꯨꯝꯕꯤꯁꯨ ꯍꯥꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯀꯥꯜꯄꯣꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯊꯥꯒꯠꯆꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯍꯥꯟ ꯄꯨꯂꯤꯁꯇꯒꯤ ꯀꯟꯕꯤꯕꯩꯗꯃꯛꯇꯅꯤꯗ ꯃꯗ ꯀꯥꯜꯄꯣꯅ ꯅꯪ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯅꯌꯨꯝꯗ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯄ ꯃꯥꯜꯂꯤꯅꯦ ꯅꯪꯉꯣꯟꯗ ꯈꯔ ꯆꯩꯕꯤꯕ ꯃꯥꯜꯂꯤ ꯃꯗꯨꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯨꯝꯕꯤꯅ ꯍꯪꯉꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯊꯨꯝꯕꯤꯅ ꯑꯩꯈꯣꯏꯕꯨ ꯃꯔꯨꯞ ꯀꯔꯝ ꯀꯥꯟꯗꯒꯤ ꯑꯣꯏꯈ꯭ꯔꯒꯦꯅꯦ ꯑꯩꯈꯣꯏ ꯅꯄꯥꯅ ꯅꯪ ꯆꯩꯕꯤꯔꯤꯕꯔꯥꯕ ꯐꯔꯦꯅꯦ ꯑꯗꯣ ꯅꯪꯒꯤ ꯅꯄꯥꯗꯣ OLXꯇ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯔꯣ ꯈꯜꯂꯨ ꯑꯗꯨꯒ ꯈꯜꯂ ꯍꯥꯏꯔꯛꯎꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯨꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯛꯆꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯀꯥꯜꯄꯣꯠꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯥꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯜꯄꯣꯠ ꯆꯪꯉꯛꯏ ꯀꯥꯜꯄꯣꯠꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯤꯅꯨꯅ ꯀꯥꯜꯄꯣꯠꯗ ꯀꯥꯜꯄꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯏꯅꯦꯗꯣ ꯅꯈꯣꯏꯒꯤ ꯅꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯉꯣꯟꯗ ꯕꯣꯀꯥꯔꯣꯒꯤ ꯇ꯭ꯔꯦꯟ ꯑꯃꯇꯪ ꯍꯌꯦꯡꯒꯤ ꯇꯤꯀꯦꯠ ꯀꯛꯄ ꯌꯥꯒꯗ꯭ꯔꯅ ꯑꯝꯇ ꯍꯪꯕꯤꯌꯨꯕ ꯇꯤꯀꯦꯠ ꯑꯗꯣ 2 ꯀꯛꯀꯗꯕꯅꯤ ꯑꯣꯟꯂꯥꯏꯟꯗ ꯀꯛꯀꯦ ꯇꯧꯕꯁꯨ ꯇꯤꯀꯦꯠꯇꯣ ꯂꯣꯏꯅ ꯐꯨꯜ ꯑꯣꯏꯔꯦꯅꯦ ꯀꯛꯄ ꯌꯥꯗ꯭ꯔꯦ ꯃꯗꯨꯅ ꯔꯤꯅꯨꯒꯤ ꯃꯃꯥꯅ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯋꯥꯇꯥꯕꯂꯝ ꯆꯠꯀꯦ ꯇꯧꯕꯅꯤ ꯅꯪꯗꯤ ꯃꯐꯝ ꯑꯗꯨ ꯀꯩꯗꯧꯖꯗꯣꯔꯤꯕ ꯏꯃꯥ ꯅꯪꯕꯨ ꯑꯩ ꯆꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦꯃꯤ ꯊꯨꯝꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯁꯥ ꯉꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯌꯨꯝꯗꯒ ꯂꯩꯇꯕ ꯇꯟꯖꯥꯗꯨ ꯆꯥꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯆꯠꯅꯤꯡꯉꯤꯕꯅꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯕꯣꯛ ꯑꯝꯇ ꯎꯅꯖꯒꯦꯅ ꯇꯧꯖꯔꯤꯕꯅꯤ ꯇꯤꯀꯦꯠ ꯑꯗꯨ ꯊꯨꯝꯕꯤꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯥꯜꯄꯣꯠꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯈꯤ ꯃꯗꯨ ꯔꯤꯅꯨꯅ ꯚꯥꯏ ꯇꯤꯀꯦꯠ ꯑꯝꯇꯒꯗꯤ ꯀꯛꯄ ꯌꯥꯅꯕ ꯇꯧꯕꯤꯗꯅ ꯃꯗꯨ ꯀꯥꯜꯄꯣꯠꯅ ꯌꯥꯅꯤ ꯀꯛꯀꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥꯜꯄꯣꯠꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯤꯅꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯔꯤꯅꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤ ꯚꯥꯏ ꯅꯪ ꯇꯤꯀꯦꯠꯄꯨꯗꯤ ꯄꯨꯔꯛꯂꯦꯕꯨ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯏꯒꯗꯕꯗ ꯅꯪꯒꯤ ꯅꯃꯤꯡ ꯏꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨ ꯀꯥꯜꯄꯣꯠꯅ ꯃꯗꯨ ꯏꯒꯦ ꯌꯥꯎꯅ ꯏꯔꯤꯕꯅꯤꯅꯦ ꯅꯪ ꯃꯐꯝ ꯑꯗꯨ ꯆꯠꯂꯛꯀꯗꯧꯒ ꯍꯥꯏꯅꯣ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯊꯦꯡꯅꯕ ꯌꯥꯏꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯇꯧꯕꯅꯤ ꯔꯤꯅꯨꯅ ꯅꯪꯁꯤꯃ ꯃꯍꯥꯛꯀ ꯅꯪꯒ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯃꯦ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯆꯠꯀꯅꯤꯅ ꯍꯥꯏꯗꯣꯛꯎꯔꯦ ꯑꯗꯨꯒ ꯅꯪꯒ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯃꯗꯨ ꯀꯥꯜꯄꯣꯠꯅ ꯚꯥꯏ ꯅꯪꯁꯤꯃ ꯇꯜꯂꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯕ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦꯃꯤ ꯃꯥꯅ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣꯕ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯈꯪꯗꯦ ꯊꯨꯝꯕꯤꯗꯣ ꯅꯪꯅ ꯌꯥꯅꯕ ꯁꯤꯟꯒꯗꯕꯅꯤ ꯑꯩꯒꯤꯗꯤ ꯆꯠꯂꯅꯤ ꯅꯪ ꯁꯤꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯣꯟ ꯀꯛꯊꯠꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯃꯄꯥꯁꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯜꯄꯣꯠꯁꯨ ꯊꯣꯛꯂꯛꯏ ꯀꯥꯜꯄꯣꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯣꯔꯦꯟ ꯄꯨꯡ 9:30 ꯅꯪꯅꯕ ꯂꯥꯛꯀꯗꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯕꯕꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯥꯏ ꯆꯠꯇꯣꯔꯤꯕ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯋꯥꯇꯥꯄꯥꯂꯝ ꯆꯠꯀꯦ ꯇꯧꯕꯅꯤ ꯋꯥꯇꯥꯄꯥꯂꯝ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯒꯗꯤ ꯇꯨꯔꯤꯁꯀꯤ ꯒꯥꯏꯗ ꯁꯥꯗꯨꯅ ꯈꯒꯁꯨ ꯊꯥꯕ ꯌꯥꯏꯗꯅ ꯅꯪꯅ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯔꯤꯕꯅꯤ ꯅꯪꯁꯨ ꯈꯪꯅ ꯆꯔꯆꯇ ꯆꯠꯀꯗꯕꯅꯤ ꯀꯥꯎꯔꯕꯣ ꯃꯗꯨ ꯀꯥꯜꯄꯣꯠꯅ ꯕꯕꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯉꯥꯏꯔꯤ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯅꯃꯥꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯁꯤꯅꯤꯅꯦ ꯐꯣꯔꯦꯅꯔ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯕꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯕꯕꯥ ꯅꯨꯄꯤꯗꯨ ꯐꯣꯔꯦꯅꯔ ꯅꯠꯇꯦ ꯐꯣꯔꯦꯅꯔ ꯅꯠꯇꯦꯕ ꯐꯔꯦ ꯇꯥꯔꯦ ꯆꯠꯂꯣ ꯕꯕꯥ ꯈꯤꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣꯃꯤ ꯅꯪꯕꯣ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯕꯕꯣ ꯈꯪꯗꯦ ꯌꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯪꯅꯕ ꯂꯥꯛꯎꯀꯣ ꯃꯗꯨꯒꯤꯗꯤ ꯀꯥꯜꯄꯣꯠꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯀꯥꯜꯄꯣꯠꯗ ꯚꯥꯏ ꯀꯩꯅꯣ ꯅꯪꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯗꯨꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯥꯔꯗꯦ ꯇꯥꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯅꯣꯏ ꯕꯕꯥꯅ ꯀꯩ ꯍꯥꯏꯅꯣ ꯕꯕꯥꯅꯗꯤ ꯀꯩꯁꯨ ꯍꯥꯏꯕꯒꯤ ꯕꯕꯥ ꯂꯩꯇꯦꯗ ꯌꯥꯔꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯣꯏ ꯅꯄꯥꯗꯣ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯆꯠꯀꯗꯕꯗꯨ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯅꯪ ꯕꯕꯥꯒꯤ ꯌꯥꯅꯕ ꯉꯥꯡꯅꯔꯒꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯇ꯭ꯔꯥꯂꯤꯗꯨ ꯂꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯍꯧꯗ꯭ꯔꯦ ꯃꯈꯣꯏꯅꯗꯤ ꯇ꯭ꯔꯦꯟ ꯇ꯭ꯔꯥꯂꯤꯗꯨ ꯍꯥꯏꯒꯠꯄꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯜꯍꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯇ꯭ꯔꯥꯂꯤ ꯕ꯭ꯂꯣꯛ ꯇꯧꯔꯤꯕ ꯂꯝꯕꯤꯗꯨ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯇꯟꯖꯥꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯀꯟꯅ ꯊꯧꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯣꯡꯒꯗꯕ ꯇ꯭ꯔꯦꯟ ꯑꯗꯨꯗꯤ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯪꯉꯛꯄꯗꯒꯤ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟꯗ ꯁꯣꯏꯗꯅ ꯈꯥꯝꯒꯅꯤ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯅꯪꯅꯕ ꯍꯥꯟꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯀꯥꯜꯄꯣꯠꯅ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯀꯥꯜꯄꯣꯠꯁꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯈꯤ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅ ꯔꯦꯜ ꯒꯥꯔꯤꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕꯣꯒꯤ ꯑꯃꯗꯒꯤ ꯕꯣꯒꯤ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯕꯤꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯇꯨꯝꯕꯤꯅ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯉꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯠ ꯂꯥꯎꯅ ꯂꯣꯠꯂꯗꯨꯅ ꯐꯝꯐꯝ ꯑꯃꯗ ꯐꯝꯂꯗꯨꯅ ꯃꯍꯥꯛꯅ ꯇꯨꯝꯕꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ
ꯊꯨꯝꯕꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯩ ꯃꯑꯣꯡ ꯑꯗꯨ ꯊꯨꯝꯕꯤꯁꯨ ꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯁꯥꯏꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯥꯜꯄꯣꯁꯨ ꯂꯥꯛꯂꯝꯃꯤ ꯀꯥꯜꯄꯣꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯥꯜꯄꯣꯅ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩ ꯂꯥꯛꯑꯣꯏ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯃꯗꯨꯗ ꯊꯨꯝꯕꯤꯅ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯇ꯭ꯔꯦꯟꯗ ꯀꯥꯔꯛꯑꯝꯃꯣꯏꯗ ꯃꯗ ꯀꯥꯜꯄꯣꯅ ꯑꯗꯨ ꯐꯔꯦꯅꯦ ꯅꯪꯁꯤꯕꯨ ꯑꯣꯊꯥ ꯄꯥꯂꯝꯗꯒꯤꯔꯣ ꯃꯗ ꯊꯨꯝꯕꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯑꯣꯊꯥ ꯄꯥꯂꯝꯗ ꯂꯣꯏꯅ ꯂꯩ ꯃꯗ ꯊꯨꯝꯕꯤꯅ ꯑꯃꯨꯛ ꯑꯗꯨ ꯐꯔꯦꯅꯦ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯕ꯭ꯔꯣ ꯃꯗ ꯀꯥꯜꯄꯣꯅ ꯆꯠꯄꯕꯨꯗꯤ ꯆꯠꯂꯨꯔꯦ ꯇꯨꯔꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯅꯍꯥꯟꯒꯩ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯉꯁꯤꯒꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯦ ꯃꯗ ꯊꯨꯝꯕꯤꯅ ꯑꯗꯣ ꯅꯪ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯨꯔꯤꯁꯀꯤ ꯒꯥꯏꯗ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯃꯗ ꯀꯥꯜꯄꯣꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯦꯡꯒꯤ ꯑꯣꯏꯅꯗꯤ ꯈꯜꯂꯤꯕꯁꯤ ꯐꯣꯔꯦꯟꯅꯔ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒ ꯌꯨꯔꯣꯞꯇ ꯁꯦꯇꯜ ꯇꯧꯈꯤꯕ ꯑꯁꯤꯅꯤ ꯃꯗ ꯊꯨꯝꯕꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤꯕ꯭ꯔꯣ ꯍꯥꯟꯅꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗ꯭ꯔꯤꯅ ꯀꯩꯒꯤ ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯗꯨꯗ ꯊꯨꯝꯕꯤꯅ ꯑꯗꯣ ꯐꯣꯔꯦꯟꯅꯔ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯏꯕ ꯄꯨꯕꯤꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯗꯤ ꯂꯧꯒꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯇꯨꯡꯏꯜꯂꯤꯗ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯥꯏꯕꯣ ꯃꯁꯛ ꯐꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯁꯛ ꯐꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯃꯗꯨꯁꯨ ꯑꯉꯛꯄ ꯑꯃꯅꯤꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯒꯗꯤ 50% ꯗꯤꯁꯀꯥꯎꯟꯠꯒ ꯄꯤꯔꯤ ꯄꯣꯠꯅꯤꯗ ꯃꯗ ꯊꯨꯝꯕꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥ ꯂꯧꯗꯣꯔꯤꯕ ꯅꯪꯉꯣꯟꯗꯩꯔꯣ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐ꯭ꯔꯤ ꯄꯤꯊꯣꯛꯑ ꯂꯣꯏꯔꯒꯗ꯭ꯔꯣꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯨꯝꯕꯤꯁꯨ ꯃꯣꯡꯃ ꯂꯧꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯨꯝꯕꯤꯁꯨ ꯀꯥꯜꯄꯣꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯊꯨꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯗꯨ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯅꯃꯥꯁꯦ ꯂꯨꯍꯣꯡꯕꯤꯔꯝꯃꯣꯏꯗꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤꯁꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯃꯗ ꯊꯨꯝꯕꯤꯅ ꯍꯧꯈ꯭ꯔꯦꯗ ꯏꯕꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤꯕꯨ ꯇꯧꯔꯅꯤ ꯃꯗꯨꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯅꯄꯥꯒꯤ ꯅꯔꯥꯜꯁꯨ ꯅꯠꯇꯦꯗ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯥꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯄꯥꯗ ꯑꯃꯁꯨꯡ ꯃꯕꯨꯡꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯕꯕꯥꯅꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯁꯤ ꯈꯪꯅ ꯅꯄꯥꯅ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯨ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯃꯥꯗꯗꯤ ꯇꯝꯂꯨꯅꯨꯀꯣ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯥꯜꯄꯣ ꯂꯥꯛꯏ ꯊꯨꯝꯕꯤ ꯇ꯭ꯔꯦꯟꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯆꯠꯂꯁꯤꯔꯥ ꯃꯕꯣꯛ ꯑꯗꯨꯅ ꯀꯥꯜꯄꯣꯕꯨ ꯎꯔꯕ ꯃꯇꯝꯗ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥ ꯏꯕꯨꯡ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯣ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩꯗꯧꯔꯤꯕꯣ ꯅꯪꯒꯤ ꯅꯃꯤꯡꯅ ꯀꯩ ꯀꯧꯕ ꯏꯕꯣꯛ ꯀꯥꯜꯄꯣ ꯀꯧꯏ ꯑꯗꯨ ꯐꯔꯦꯅꯦ ꯅꯈꯣꯏ ꯌꯨꯝꯗꯗꯤ ꯀꯅꯥ ꯂꯩꯕ ꯑꯩꯒ ꯑꯩꯈꯣꯏ ꯕꯕꯥ ꯈꯛꯇ ꯂꯩꯗ ꯑꯗꯨ ꯅꯈꯣꯏ ꯅꯃꯥꯗꯤ ꯏꯃꯥꯗꯤ ꯑꯩ ꯄꯣꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯨꯝꯕꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯨꯝꯕꯤꯁꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯦꯟꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯜꯄꯣꯅ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩ ꯈꯔ ꯂꯩꯗꯨꯅ ꯂꯥꯛꯈꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯗ ꯄꯤꯕ ꯃꯇꯝꯗ ꯊꯨꯝꯕꯤꯅ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦꯗ ꯃꯗ ꯀꯥꯜꯄꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯏ ꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯗ ꯊꯨꯝꯕꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯃꯁꯥꯁꯦ ꯈꯔ ꯉꯝꯒꯟꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ LAPꯗ ꯁꯤꯞ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯄꯥꯛ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨ ꯐꯔꯦꯅꯦ ꯀꯥꯜꯄꯣ ꯅꯪꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗ ꯀꯥꯜꯄꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯥꯔꯗꯦ ꯇꯥꯕꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯗꯤ ꯑꯗꯨꯃꯛ ꯋꯥꯈꯜꯂꯣꯟꯗ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯒꯤꯁꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯕꯨꯗꯤ ꯃꯍꯥꯛꯀ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯩꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯁꯨ ꯄꯥꯡꯊꯣꯛꯏ ꯃꯦꯔꯦꯖ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ ꯑꯗꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯀꯥꯜꯄꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯊꯨꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯗꯨꯗ ꯀꯥꯜꯄꯣꯅ ꯀꯩꯗꯧꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯥꯜꯄꯣ ꯑꯩꯈꯣꯏ ꯕꯣꯛꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩ ꯎ ꯑꯃ ꯍꯧꯏ ꯃꯗꯨ ꯃꯇꯝ ꯆꯨꯞꯄ ꯃꯇꯝꯗ ꯃꯍꯥꯛ ꯎꯔꯨꯝ ꯑꯗꯨꯃꯛ ꯂꯥꯡꯏ ꯃꯍꯥꯛꯀꯤ ꯎꯅꯥ ꯑꯁꯤ ꯁꯨꯛꯀꯦꯟꯗꯦ ꯑꯗꯨꯒ ꯎ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯆꯤꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯒ ꯎ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯇꯔꯦꯠ ꯂꯥꯜꯂꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯆꯤꯗꯥꯏꯗ ꯍꯧꯏ ꯁꯔꯒ ꯌꯧꯔꯝꯗꯥꯏ ꯈꯣꯡꯀꯥꯞ 2-3 ꯉꯥꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯕ ꯏꯁꯣꯔꯅꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ
ꯃꯇꯧ ꯑꯁꯨꯝꯅ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ LPꯗ ꯌꯧꯔꯛꯈꯤ LPꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯥꯜꯄꯣ ꯑꯃꯁꯨꯡ ꯊꯨꯝꯕꯤ ꯃꯈꯣꯏꯅꯤ ꯇꯠꯇꯅ ꯎꯅꯔꯛꯈꯤ ꯑꯁꯨꯝ ꯇꯠꯇꯅ ꯎꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯆꯦꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅꯤꯁꯨ ꯑꯁꯨꯝ ꯇꯠꯇꯅ ꯎꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯥꯛꯂꯕꯅꯤ ꯃꯗꯨꯗꯒꯤ ꯅꯣꯡꯃꯗꯤ ꯀꯥꯜꯄꯣꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯍꯝꯃꯗ ꯔꯐꯤꯒꯤ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯄꯥꯅ ꯆꯪꯉꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯔꯣꯛ ꯏꯁꯩ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯉꯁꯤꯗꯤ ꯃꯣꯍꯝꯃꯗ ꯔꯐꯤꯒꯤ ꯏꯁꯩꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯔꯣꯃꯤꯌꯣ ꯃꯅꯝ ꯅꯝꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯐꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯄꯤꯗꯨꯅꯗꯤ ꯈꯔ ꯉꯟꯅ ꯍꯥꯏꯍꯧꯕꯅꯗꯤ ꯐꯅꯤꯀꯣ ꯑꯁ ꯌꯥꯔꯦ ꯕꯕꯥ ꯇꯣꯛꯑꯣꯕ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ ꯌꯥꯕ ꯂꯩꯔꯤꯅꯦ ꯅꯪꯅ ꯑꯣꯇꯥ ꯄꯥꯇꯝ ꯆꯠꯂꯨꯔꯤꯗꯨꯅ ꯀꯔꯤꯒꯤ ꯕꯕꯥ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦꯃꯤ ꯑꯣ ꯑꯗꯨꯅꯕꯨꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯆꯥꯅ ꯍꯥꯏꯍꯧ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯕ ꯏꯟꯕ ꯂꯣꯌꯦꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅꯤ ꯅꯪꯒꯨꯝꯕ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯎꯕ ꯃꯇꯝꯗ ꯅꯇꯤꯟ ꯑꯣꯔꯣ ꯇꯥꯒ ꯌꯦꯡꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯕꯥ ꯅꯪꯁꯨ ꯇꯦꯔꯦꯁꯥ ꯑꯟꯇꯤꯗ ꯍꯥꯏꯕꯗꯅ ꯍꯥꯏ ꯑꯩꯗꯤꯅꯦ ꯅꯪꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯝꯂꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯅꯦ ꯅꯪ ꯑꯗꯨꯃꯛ ꯔꯤꯖꯦꯛ ꯇꯧ ꯑꯃ ꯆꯠꯈ꯭ꯔꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯅꯦ ꯕꯥꯏꯛ ꯎꯔꯒ ꯉꯥꯎꯒꯗꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯃꯇꯝ ꯑꯁꯤ ꯍꯣꯡꯂꯕꯅꯤ ꯕꯕꯥ ꯃꯗꯨ ꯃꯄꯥꯗꯨꯅ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤꯅꯦ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯗꯤ ꯅꯪ ꯉꯛꯄꯅ ꯈꯝ ꯊꯦꯡꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟꯗꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯂꯩꯔꯝꯃꯒ ꯅꯠꯇꯦꯗ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯉꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯒꯥꯟꯅ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯅꯤ ꯃꯗꯨꯒꯤ ꯀꯥꯜꯄꯣꯅ ꯐꯔꯦꯅꯦ ꯕꯕꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯐꯣꯡꯗꯣꯛꯇꯣꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯍꯌꯦꯡꯅꯦ ꯉꯟꯇꯥꯅ ꯆꯠꯂꯣ ꯑꯗꯨꯗꯨꯒꯅꯦ ꯅꯊꯧꯅꯥ ꯂꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯎꯆꯣ ꯃꯗꯨꯗꯤ ꯀꯝꯗꯧꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯩ ꯅꯉꯣꯟꯗ ꯇꯝꯕꯤꯈꯣ ꯍꯥꯏꯔꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤ ꯍꯦꯛꯇ ꯅꯨꯡꯁꯤꯊꯣꯛꯈꯤꯕꯅꯤ ꯇꯝꯕꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯩꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯦ ꯀꯪꯒꯥꯔꯨ ꯃꯥꯟꯕ ꯅꯁꯝꯕꯗꯣ ꯀꯠꯊꯠꯂꯣ ꯑꯗꯨꯗꯨꯒ ꯅꯀꯣꯏ ꯅꯔꯥꯡꯒ ꯐꯟꯇꯠꯂꯒ ꯐꯖꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯃꯗꯨ ꯀꯥꯜꯄꯣꯅ ꯍꯥꯏꯔꯛꯏ ꯑꯁ ꯈꯪꯗ꯭ꯔꯦ ꯕꯕꯥ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯥꯝꯖꯁꯅꯤ ꯑꯩ ꯁꯤꯗꯒꯤ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯔꯣꯏ ꯑꯣ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯔꯣꯏꯕ ꯐꯔꯦ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯃꯑꯣꯡ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯇꯨꯝꯖꯔꯦꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯝꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯨꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯜꯄꯣꯁꯨ ꯃꯁꯝ ꯃꯅꯥ ꯀꯛꯊꯠꯂꯗꯨꯅ ꯊꯨꯝꯕꯤ ꯍꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯦꯅꯨꯋꯦꯜ ꯗꯦ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯔꯤꯅꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯅꯁꯝ ꯅꯅꯥꯒ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯁꯤ ꯉꯁꯤ ꯀꯥꯜꯄꯣꯅ ꯃꯈꯣꯏ ꯀꯣꯂꯦꯖꯇ ꯂꯥꯛꯂꯤꯕꯁꯤ ꯊꯨꯝꯕꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯑꯣ ꯆꯠꯂꯣ ꯀꯣꯃꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯍꯧꯕꯅꯤ ꯎꯅꯔꯨꯔꯣ ꯀꯥꯜꯄꯣꯁꯨ ꯔꯤꯅꯨꯗ ꯊꯦꯡꯛꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯀꯥꯜꯄꯣꯁꯨ ꯊꯨꯝꯕꯤꯕꯨ ꯁꯨꯃꯛ ꯊꯤꯔꯗꯨꯅ ꯆꯪꯉꯛꯈꯤ ꯊꯨꯝꯕꯤ ꯀꯥ ꯑꯃꯗ ꯃꯦꯀꯞ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯊꯨꯝꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯀꯥꯜꯄꯣꯗꯤ ꯃꯍꯥꯛꯀꯤ ꯐꯖꯕꯅ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯨꯝꯕꯤꯁꯨ ꯀꯥꯜꯄꯣꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯍꯩꯃꯥ ꯅꯪꯗꯤ ꯅꯁꯝ ꯀꯛꯊꯠꯂꯕ꯭ꯔꯣ ꯃꯗꯨ ꯀꯥꯜꯄꯣꯅ ꯁꯨꯝ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯅꯧꯕ ꯑꯝꯇꯪ ꯆꯦꯟꯖ ꯇꯧꯕꯅꯤꯗ ꯀꯥꯜꯄꯣꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯝꯒ ꯀꯛꯊꯠꯂꯗꯨꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯊꯨꯝꯕꯤꯁꯨ ꯈꯪꯂꯤꯕꯅꯤ ꯈꯪꯅ ꯀꯥꯜꯄꯣꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯀꯥꯜꯄꯣꯅ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤꯗ ꯃꯗꯨ ꯀꯥꯜꯄꯣꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯉꯝꯈꯤꯗꯦ ꯀꯥꯜꯄꯣꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯊꯨꯝꯕꯤꯅ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨ ꯀꯥꯜꯄꯣꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯖꯥꯗꯨ ꯈꯪꯍꯧꯗꯅ ꯔꯤꯅꯨ ꯆꯦꯟꯁꯤꯜꯂꯛꯏ ꯊꯨꯝꯕꯤ ꯃꯊꯪ ꯑꯁꯤ ꯅꯪꯒꯤ ꯇꯔꯟ ꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯁꯠꯆꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯊꯨꯝꯕꯤꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏꯅꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤꯗꯣ ꯑꯗꯣ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯗꯨꯗ ꯀꯥꯜꯄꯣꯅ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯍꯧꯕ ꯅꯠꯇꯅ ꯃꯍꯥꯛ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯉꯝꯖꯍꯧꯗꯦ